Irang asina sokhanduna relief camp ta Leiriba Dolaithabi ki Khunja seng matik jaba security pinaba lengakna sem saba haure. Athuba matam da Mayum Da Hanjinba Yaragani haina Imphal East District ki DC Khumanthem Diana na phongdokkhre. Irang asina maram moiraga relief camp ta Leiriba angang seng wakhal nungaina tungi asa amaga loinana leinabagi pandam da Global Safers Community Imphal hapna sinduna sajiwada hangliba Prefabricated home da mini library ama hangdokpagi tawramda wafamasi mahna phongdokkhibane. Global Safers Community Imphal Hub ki Multiplying Smiles project ka mari lainana ngase mini library hangdokpagi tawramaduda KS Diana na hai relief camp ta Leiriba pumnamak makhal makha kaya ki choitheng leiramgani haiba khangi lengak asigi maikeidagi su angamba thakta khonaduna hauji mayongnariba sel thumgi awaba se kokhanaba khonari amaromda irang asina sokhanbadagi hauji relief camp asida Leiriba Dolaithabi khulgi Khunja seng Athubada Mayum Da Hanjinba lengak na sem saba haure ikaugi oinadi hauji ki oina Mayum Da Hanjinbagi khudong chaba leikiroi Masisu lengak ke ayaba hek phangbaga Athubada Hanjinba honari haina phongdokpaga loinana ngasigi mini library hangdokliba Global Safers Community Imphal Hapusu thagatpa phongdokhi expectation mayam leirambagi ai sarkar gi maikindagi to full resource constant mayam leiba dagi fund changna na thabokaba adagi thabokaba adagi koi site gi su declaration certificate na chingba mayam koi financial procedure am sangmaram goiraga koi chethi kharadi kumirangani khangje kemthai loni kudimak na du sarkarna injalaga adu streamline tawnaga benhena streamline tawraga tawnaga modernity duga kemase leiba the village kara Dolaithabi kind high village city going Mayum koi hanana bawa security ki koi arrangement hoba toba observabani sarkar ki maiki digi ikau digi la iba la Leiriba ikau gi ojiri bechunau sing maibel sing ahannaman sing budi matam kara ke masida Leiriba ba mali du koi Athubada sarkar na gi si koi gi go ahead pira ga duga mayam am santi lebi arni hara ga dinu Ngasigi thawramaduga mari lainana Global Safers Community Imphal Hub ki curator Jusi Akoizam na hai Global Safers Community Imphal Hub ki Multiplying Smiles haiba project asigi makhada ngasi hangdokliba mini library asidi project asigi saruka makhagni Masigi mathakta habasigi member singna hapta kudingi camp masida laktuna angang singa interaction tawduna makoina hayeng mayum da hankiba matamda makoina phangkiba knowledge sing puraga chatkinabagi thawrang su paikhale amaromda Multiplying Smiles haiba project asigi makhada camp masida pilot project ama oina project asi paikhatpane Project asina mai paktuna angang singda choba impact ama piba ngamlakba matamda Manipur gi mafam ataida hangliba relief camp singda so project asi makha chathabagi pandam su thamle masida relief camp ta leiba khakta natana lamdam asigi miyamna su angamba mating pangbiu haina mana makha taki अखोइना ngasi sinjariba mini library initiative haina sangajariba program ase अखोइगी global shapers community Imphal hub ki multiplying smiles hariba project asigi makhada sangajabane aduga asigi multiplying smiles sigi project sigi makhada अखोइना activity kayama relief camp kayamna tawraga lai aduga sigi mini library harisina adugi part amane अखोइना sigi mini library अखोइना ngasi sangajariba sigi pandam di hairagadi relief camp ta leiriba angang singsida makhoida phanyamna awaba thengnaragasu makhoida asha ama pibibado makhoida hingba khak nataba relief camp sida koigi kakhu macha ama da hingba khakti ahen bada akhoigi asha ama leiri haibadugi adugumba ama pina nabagi pandam da khoina tawjabani atop relief camp da sisine example ama oiraga sumaina ta howe haibadugi pandam da adumaina chathagi dune ba adubu akhoina atop relief camp paidringai da अखोइगी फजना सिदा सिलिबा पोटसिदा अखोइना क्वालिटी लैना हाना तौगे हाइना अदुगी वाखलदने अदुगा चुम्मे अखोइ रिलीफ कैम्प यामे रिलीफ कैम्प अतै मयामदसु अखोइना संदोकपा ngamnanabage haibagi pandamdane adubu sigi संदोकपा ngamge hairagadi sengna haibada अखोइ ग्लोबल शेपर्स खकनतबा लैरिबा कम्युनिटी लैरिबा मणिपुरदा लैरिबा ऑर्गेनाइजेशन कया अदैदि रिलीफ कैम्प की दा लैरिबा मियामगी सपोर्ट यामना चंगे हाइना सो हाइजनिंगे